Enjoying everyday life ta taramna okcheri. Ay ngasigi program restoration iski matangda yamna nungaijay aduga aygi yamna luna tinaraba amasong women conference ta speaker ogadaba Nancy Alcon Mercy Ministry gi asiga ay famina dina wari sanaba si pangjabagi damak yamna nungaiba phongtokcheri. Tagachari Joyce ngasi nahaka amuk thengnajabase yam nuai. Ngasi akoi restoration gi matangda wari sanagani aduga Mercy asi masigi matangda yamna experience oirabani maramdi na nangi punshida adugumba awa anada kya leireba nupi sing nangna thengnarabani aduga mokhogi punshi ado hana oiramba adudagi puhong honglaba amasong anoba punshi ama hingba du nangna urabani akhoi ngasi masigi matangda wari sanagani adubo ahambada akhoi kamai tawraga khangnarakibage habado haipetang samlapna haibiyo Joyce nahakna khangamgani ngasi dagi chahi kulmoki mamangda madu nangi testimony tape aina khanmada madu cassette oirangani aina madu taraga matungda aigi thamoida yamna nungaiba pokchai adu nahaki tape adu akoina sizinaba horami aduga matung tarakpada atopa tape sing ishorgi malom thambagi matangda asaubagi matangda ngakpi haibagi matangda nahakna takpi badu aina tarami madugi tambiba sing adu aikoida lakliba nupi singi damakta tangai fadana tambidaba yadaba ama ohenki makoina ngakpi haibagi matangda nahakna tambibadu makoina tazarami tasengnamak madu yamna kanaba tape ni madu taraba matungda nupi kayagi punsi honghankre noma aina ishorgi wahai pazarami ishorgi wahai na haibi taimasung ishorgi wa tamba fangba mahak aduna tambiba mahak aduda afaba pot pumnamaktagi katsanu thawai asengbana asumna takpirami offering sing adu nahaki ministry da piu haina madumaksu aina tauki aigi nungda ishorna haibibadu aina tazarami aikoina araiba khudima adu pitho'u maramdi nahangnasu khanglamgani ministry da leiriba nupi mayamasi aikoina lemna lehenbani aduga aina thazarami aikoigi darkar leiba khudima ishona pibigani madumakna aina khanjarami aikoigi araiba khudima sing asi kanagumba ishorgi thabak suriba ministry da maru hunge pige haina masi chahi kulmuki mamangi warini adubu yamna nungaiba amana hojik fawbada nahakna aikoigi ministry da paishagi mating da natna ministry da nahaki takpiba singna mateng pangbiri aduna maram oiraga nupi kayagi wakhal punsibu honghalle aikoina tawriba ministry asida mateng pangani haina su takpirami hiram kayagi matangda takpi tambiba tape sing ministry library da thamjari madu sing adu aikoina nungti gi tazaraga ishona tawbiba angakpa sing adu aikoina nainajari akhoi partner sing akhoi bu support toriba sing nakhoina tasengna akhoina toriba afaba thabak sing ase nakhoina pangthopa ngamhalibani maramdi nakhoina akhoi bu mateng pangi aduga akhoina amuksu mayamu mateng pangba ngamhale yengune ine khambada ishogi mafamda adugumba angakpa plan kaya ma lei ishona akhoida taw haiba adu akhoina pukning jangna tawi aduga akhoina toriba adu ishona amuk chawthokhalli adugi maramna mi kaya ma akhoigi mapana punshi hongale Mercy Ministry da punshi kya ama inau ba maong da honglibani akhoi ngaki manung da video ama yengjagani adu masigi mamangda telapna karigumba khara haibiyo Joyce aikoina ministry asida thengnarokpa singi matangda khara haizage yamna nungaitaba mai oiba thodok sing kayagi manungda masa matomda sijage tawba nisada laichuba hakchang lalonba sing asi aikoina thengnajarami masida aina haijaningbadi aruba samasya singi pakhum Jisu Krista da ishorgi damaktadi karisu oithoktaba laite mahakna haibadu yamna chumi aina mayamda khanghanjaningba adudi mahakna haikiba adu adugumba yamna fajaba dharmagi oiba akoina shemaga haibadugumba wahinate mahakna hairibadu tasengna achumbani ishogi mafamda aruba karishu leite mahakna yoba ngamdaba mafamsu leite mahakna restore toba ngamloidabasu leite aduna akoina restoration gi matangda wari sanaba asi makha chathadringe mamangda akoi Mercy Ministry gi video mako yengminasi aigi chi cheerleader oirami mahak asi drug yamna sijenarami aigi yamna nusirabi ichanupi masa mathanda yam noire haina kanjarami
ꯊꯋꯥꯏ ꯅꯨꯡꯁꯤ ꯏꯍꯥꯡ ꯍꯥꯡꯕ ꯑꯗꯨꯃꯥꯏꯅ ꯐꯥꯎꯔꯝꯃꯤ꯫ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕꯁꯦ ꯀꯅꯥꯃꯠꯇꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯗꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯅꯤꯡꯂꯝꯃꯤ꯫ ꯑꯩ ꯏꯇꯣꯝꯇ ꯉꯥꯏꯕꯒꯨꯝ ꯐꯥꯎꯔꯝꯃꯤ꯫ ꯑꯩ ꯁꯤꯅꯤꯡꯂꯝꯃꯤ꯫ ꯑꯩꯒꯤ ꯃꯥꯁꯦ ꯂꯣꯁ ꯑꯦꯟꯖꯦꯂꯤꯁꯇ ꯑꯣꯖꯥ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩ ꯏꯄꯥ ꯃꯁꯛ ꯈꯪꯂꯛꯇꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯑꯕꯣꯛꯈꯣꯏꯅ ꯃꯈꯣꯏ ꯃꯅꯥꯛꯇ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯔꯛꯇꯨꯗ ꯑꯩꯒꯤ ꯏꯄꯥꯅ ꯆꯔꯆ ꯕꯥꯊꯔꯨꯝꯗ ꯍꯦꯔꯣꯏꯟ ꯀꯥꯞꯂꯝꯃꯤ꯫ ꯑꯗꯨꯅ ꯏꯁꯣꯔꯁꯦ ꯇꯁꯦꯡꯅ ꯂꯩ ꯍꯥꯏꯅ ꯑꯩꯅ ꯈꯟꯈꯤꯗꯦ꯫ ꯑꯩꯒꯤ ꯑꯟꯇꯤꯒ ꯑꯪꯀꯜꯒꯅ ꯁꯨꯡꯌꯦꯡ ꯌꯦꯡꯁꯤꯟꯕꯤꯗꯦ꯫ ꯅꯣꯡꯃꯐꯥꯎ ꯑꯩꯕꯨ ꯑꯣꯠꯄ ꯅꯩꯕ ꯇꯧꯗꯅ ꯇꯣꯛꯄ ꯌꯥꯎꯗꯦ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯇꯠꯇꯅ ꯍꯥꯏꯕꯤ, ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯄꯥꯝꯗꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯄꯥꯝꯗꯅ ꯃꯐꯝꯁꯤꯗ ꯊꯝꯕꯅꯤ꯫ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯔꯒ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯁꯣꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯣꯀꯦꯟ ꯑꯍꯥꯟꯕ ꯁꯤꯖꯤꯟꯅꯕ ꯑꯁꯤ ꯑꯩꯒꯤ ꯏꯄꯥꯅ ꯇꯝꯕꯤꯈꯤ꯫ ꯃꯥꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯈꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯦꯗ ꯃꯍꯥꯛꯅ ꯐꯠꯇꯕ ꯁꯥꯖꯠ ꯆꯠꯈꯤ꯫ ꯑꯩꯉꯣꯟꯗꯁꯨ ꯑꯔꯥꯟꯕ ꯁꯥꯖꯠ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯛꯈꯤ꯫ ꯑꯩꯅ ꯆꯍꯤ 12ꯃꯨꯛ ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯑꯟꯇꯤꯅ ꯑꯩꯕꯨ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯗ ꯑꯩꯕꯨ ꯌꯣꯟꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯩ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯣꯀꯦꯟ, ꯑꯩ ꯑꯣꯚꯔꯗꯣꯁ ꯑꯣꯏꯔꯝꯃꯤ꯫ ꯑꯦꯛꯁꯇꯦꯁꯤ, ꯕ꯭ꯂꯤꯆ ꯐꯥꯎꯕ ꯊꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯏꯇꯣꯝꯇ ꯁꯤꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯥꯛꯈꯤ꯫ ꯑꯩ ꯁꯤꯕꯅ ꯍꯦꯟꯅ ꯐꯩꯅ ꯈꯜꯂꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯔꯝꯃꯤ, ꯏꯁꯣꯔ, ꯅꯪꯅ ꯑꯩꯕꯨ ꯍꯤꯡꯍꯟꯅꯤꯡꯂꯕꯗꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯤꯌꯨ, ꯃꯔꯝꯗꯤ ꯑꯩ ꯏꯊꯟꯅꯗꯤ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯊꯣꯛꯂꯛꯅꯕꯒꯤ ꯄꯥꯡꯒꯜ ꯑꯩꯉꯣꯟꯗꯗꯤ ꯌꯥꯎꯗ꯭ꯔꯦ꯫ ꯑꯩ ꯏꯁꯣꯔꯗ ꯀꯞꯆꯔꯝꯃꯤ꯫ ꯏꯁꯣꯔ, ꯅꯍꯥꯛꯅ ꯑꯩꯕꯨ ꯁꯤꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯩꯍꯥꯛꯄꯨ ꯀꯟꯕꯤꯌꯨ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯪꯍꯧꯗꯅ ꯅꯦꯟꯁꯤꯕꯨ ꯑꯩꯅ TVNꯗ CC ꯋꯤꯂꯤꯌꯝꯁꯕꯨ ꯎꯖꯈꯤ꯫ ꯑꯩꯅ ꯈꯜꯂꯝꯃꯤ ꯃꯔꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤ ꯌꯥꯝ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯍꯥꯏꯅ, ꯃꯔꯝꯗꯤ ꯃꯈꯣꯏꯗ ꯀꯨꯏꯅ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯌꯥꯝꯅ ꯂꯩ꯫ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯃꯈꯣꯏꯅ ꯑꯩꯕꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯄꯤꯗꯦ꯫ ꯃꯔꯁꯤꯅ ꯅꯨꯄꯤꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯑꯐꯕ ꯃꯒꯨꯟ ꯆꯦꯜꯂꯤ ꯍꯥꯏꯅ ꯈꯜꯍꯜꯂꯤ꯫ ꯃꯔꯁꯤ ꯍꯣꯝꯁꯤ ꯐꯖꯩ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯑꯐꯕ ꯆꯤꯟꯖꯥꯛ ꯄꯤꯖꯩ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯐꯅ ꯊꯝꯕꯤꯅꯕꯁꯨ ꯍꯣꯠꯅꯩ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯗ ꯊꯝꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯦꯝꯅ ꯊꯝꯕꯒꯤ ꯃꯔꯝ ꯑꯅꯤ ꯂꯩ꯫ ꯑꯍꯥꯟꯕꯗ, ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯀꯌꯥꯅ ꯃꯇꯦꯡ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯗ ꯃꯃꯜ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯇꯦꯡ ꯐꯪꯗꯦ꯫ ꯃꯔꯁꯤ ꯍꯣꯝ USꯗ ꯕ꯭ꯔꯥꯟꯆ ꯀꯌꯥ ꯂꯩ꯫ ꯅ꯭ꯌꯨꯖꯤꯂꯦꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯟꯆ ꯂꯩ꯫ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯟꯆ ꯂꯩ꯫ ꯀꯦꯅꯦꯗꯥ, ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗꯁꯨ ꯍꯣꯝ ꯑꯁꯤ ꯊꯝꯅꯕ ꯀꯟꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤ꯫ ꯑꯩꯅ ꯃꯁꯤꯗꯒꯤ ꯇꯝꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯗꯨꯗꯤ, ꯑꯍꯥꯟꯕꯗ, ꯑꯩꯁꯦ ꯐꯠꯇꯕ ꯅꯠꯇꯦ, ꯑꯗꯨꯒ ꯑꯁꯥ ꯂꯩ ꯍꯥꯏꯕꯁꯤꯗꯤ, ꯑꯍꯥꯟꯕꯗ ꯑꯩ ꯑꯁꯥ ꯂꯩꯔꯝꯗꯦ꯫ ꯑꯩ ꯏꯇꯣꯝꯇ ꯁꯤꯅꯤꯡꯂꯝꯃꯤ꯫ ꯃꯔꯁꯤ ꯑꯁꯤ ꯌꯥꯝ ꯏꯆꯝ ꯆꯝꯕ ꯃꯐꯝ ꯅꯠꯇꯦ꯫ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯍꯣꯡꯕ ꯑꯥꯁꯥ ꯄꯤꯕꯤꯕ ꯁꯣꯏꯗꯅꯃꯛ ꯅꯈꯣꯏꯅ ꯎꯕ ꯐꯪꯒꯅꯤ꯫ ꯑꯩꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯑꯩꯍꯥꯛ ꯑꯁꯤ ꯑꯍꯤꯡꯕ ꯇꯦꯁꯇꯤꯃꯣꯅꯤꯅꯤ꯫ ꯌꯦꯡꯉꯨ ꯅꯦꯟꯁꯤ, ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ, ꯑꯗꯨꯒ ꯃꯁꯤꯗ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯁꯦꯡꯅ ꯃꯤꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯂꯥꯏꯐꯠꯇꯕꯅ ꯑꯩꯈꯣꯏꯗ ꯃꯥꯡꯍꯟꯒꯦ ꯍꯥꯏꯅ ꯍꯣꯠꯅꯕ ꯑꯗꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯐꯕ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤ, ꯂꯣꯏꯅꯅ ꯃꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯑꯣꯏꯅꯅꯕꯒꯤꯗꯃꯛ꯫ ꯑꯆꯨꯝꯕꯃꯛꯅꯤ, ꯃꯔꯝꯗꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯃꯔꯁꯤ ꯍꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯃꯜ ꯌꯥꯎꯗꯕ ꯑꯃꯅꯤ, ꯑꯁꯥ ꯂꯩꯇ꯭ꯔꯕ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯝꯃꯤ ꯖꯔꯃꯌꯥꯒꯤ 19:13 ꯀꯔꯤ ꯍꯥꯏꯕꯒꯦ ꯍꯥꯏꯕꯗꯨ꯫ ꯅꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯑꯩꯅ ꯐꯖꯅ ꯈꯪꯉꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯅ ꯇꯥꯛꯄꯤꯔꯤ, ꯅꯍꯥꯛꯀꯤ ꯌꯥꯏꯐ ꯊꯧꯔꯝ, ꯇꯨꯡꯗ ꯊꯣꯛꯀꯗꯕ ꯑꯐꯕ ꯑꯃꯗꯤ ꯑꯁꯥꯒꯤ ꯎꯔꯣꯡꯗꯨ ꯑꯩꯅ ꯁꯦꯝꯕ ꯂꯣꯏꯔꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯉꯥꯛꯄꯤꯕ ꯐꯪꯉꯤ ꯈꯟꯕꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯅꯧꯊꯣꯛꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯗ ꯃꯈꯣꯏ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯇꯁꯦꯡꯅꯃꯛ ꯈꯪꯂꯛꯑꯝꯃꯤ꯫ ꯅꯍꯥꯛꯀꯤ ꯄꯥꯎꯖꯦꯜ ꯑꯃꯁꯨꯡ ꯅꯤꯡꯈꯥ ꯇꯝꯕꯒꯤ ꯑꯃꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯕꯨ ꯅꯧꯊꯣꯛꯅꯕ ꯃꯑꯣꯡ ꯑꯗꯨꯒꯤ ꯃꯄꯥꯜꯅꯅꯤ꯫ ꯑꯩꯅ ꯑꯥꯏꯖꯤꯌꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯪꯖꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯈꯤ꯫ ꯃꯁꯤ ꯑꯩ ꯑꯋꯥ ꯑꯅꯥ ꯇꯥꯔꯨꯕꯗꯒꯤ ꯐꯒꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗꯅꯤ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯅ ꯃꯤꯁꯤꯡꯗ ꯍꯥꯏꯗꯣꯛꯆꯕ ꯄꯥꯝꯖꯩ꯫ ꯃꯁꯤꯗ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯊꯦꯡꯅꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯗꯕꯜ ꯕ꯭ꯂꯦꯁꯤꯡ ꯄꯤꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯇꯪ ꯈꯟꯕꯤꯌꯨꯅꯦ꯫ ꯅꯪꯅ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕ ꯑꯗꯨꯒꯤꯗꯃꯛꯇ ꯗꯕꯜ ꯕ꯭ꯂꯦꯁꯤꯡ ꯄꯤꯒꯅꯤ ꯍꯥꯏꯕ꯫
ꯑꯗꯨꯒ ꯉꯁꯤ ꯌꯦꯡꯕꯤꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯀꯅꯥ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕ ꯑꯗꯨꯒꯤꯗꯃꯛꯇ ꯗꯕꯜ ꯕ꯭ꯂꯦꯁꯤꯡ ꯐꯪꯕ ꯄꯥꯝꯕ ꯂꯩꯕꯒꯦ? ꯃꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯏ ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯋꯥꯁꯛ ꯄꯤꯕ ꯑꯁꯤ ꯅꯪꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯑꯄꯥꯝꯕ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤꯗꯃꯛꯇꯅꯤ꯫ ꯐꯔꯦ ꯅꯦꯟꯁꯤ, ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯋꯥꯔꯤ ꯑꯃꯨꯛꯇꯪ ꯁꯟꯗꯣꯛꯅ ꯇꯥꯛꯄꯤꯌꯨ꯫ ꯍꯧꯖꯤꯛ ꯑꯩꯅ ꯋꯥꯐꯝ ꯑꯅꯤꯈꯛ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯅꯍꯥꯛꯅ ꯇꯝꯕꯤꯕ ꯗꯕꯜ ꯐꯣꯔ ꯌꯣꯔ ꯇ꯭ꯔꯕꯜꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯁꯦꯟꯠ ꯂꯨꯏꯁ ꯍꯣꯝꯗ ꯂꯩꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯃꯇꯦꯡꯅ ꯑꯋꯥꯕꯁꯤꯡ ꯑꯗꯨꯗꯒꯤ ꯅꯤꯡꯈꯥ ꯇꯝꯕ ꯉꯝꯍꯟꯈ꯭ꯔꯦ꯫ ꯑꯩꯅ ꯊꯦꯡꯅꯔꯛꯄ ꯅꯨꯄꯤꯁꯤꯡꯗꯒꯤ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡ ꯊꯦꯡꯅꯔꯛꯄ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯇꯥꯁꯤꯜꯂꯒ ꯑꯁꯣꯛ ꯑꯄꯟ ꯅꯪꯕ ꯌꯥꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯩ꯫ ꯅꯨꯄꯥꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯪꯒꯣꯏꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯊꯥꯖꯕꯗ ꯂꯨꯅ ꯊꯣꯛꯏ꯫ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯇꯝꯕꯤꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡ ꯆꯪꯖꯔꯝꯃꯤ ꯑꯗꯨꯒ ꯂꯧꯁꯤꯟꯖꯔꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯃꯍꯥꯛ ꯍꯣꯡꯂꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯏꯁ ꯃꯍꯥꯛꯀꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨꯗꯒꯤ ꯄꯨꯔꯥꯅ ꯊꯣꯛꯂꯛꯄ ꯉꯝꯃꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯅꯝꯍꯥꯗꯨꯅ ꯃꯁꯥꯅ ꯌꯥꯗꯅ ꯏꯖꯠ ꯃꯥꯡꯍꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯁꯤꯖꯤꯟꯅꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯅꯁꯨ ꯃꯍꯥꯛꯄꯨ ꯄꯩꯁꯥ ꯇꯥꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯕꯤꯔꯝꯃꯤ꯫ ꯍꯛꯆꯥꯡ ꯂꯂꯣꯟꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯔꯝꯃꯤ꯫ ꯅꯍꯥꯛꯀꯤ ꯃꯦꯁꯦꯖ ꯗꯕꯜ ꯐꯣꯔ ꯌꯣꯔ ꯇ꯭ꯔꯕꯜ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯒꯤ ꯅꯧꯊꯣꯛꯍꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯁꯦꯟꯠ ꯂꯨꯏꯁꯇꯒꯤ ꯒ꯭ꯔꯦꯖꯨꯋꯦꯠ ꯑꯣꯏꯗꯨꯅ ꯅꯔꯁꯤꯡꯒꯤ ꯗꯤꯒ꯭ꯔꯤ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯅꯥꯛ ꯅꯛꯄ ꯆꯔꯆ ꯑꯃꯗ ꯌꯥꯎꯗꯨꯅ ꯏꯁꯣꯔꯒꯤ ꯊꯕꯛ ꯇꯧꯔꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯁꯛ ꯐꯖꯔꯕ ꯅꯨꯄꯥ ꯑꯃꯒ ꯊꯦꯡꯅꯔꯒ ꯃꯍꯥꯛ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯇꯦꯁꯇꯤꯃꯅꯤꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯁꯤꯌꯔ ꯇꯧꯗꯨꯅ ꯃꯤꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯅꯨꯄꯤ ꯑꯗꯨ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯒꯤ ꯃꯄꯥꯜꯅ ꯐꯪꯕ ꯃꯅꯥꯅꯤ꯫ ꯑꯩꯅ ꯃꯤꯁꯤꯡꯗ ꯍꯥꯏ, ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯑꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯂꯧꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤ ꯊꯥꯖꯕꯒꯤ ꯃꯄꯥꯜꯅ ꯂꯧꯁꯤꯟꯒꯗꯕꯅꯤ꯫ ꯃꯁꯤꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯍꯥꯞꯄꯤꯕꯅꯤ ꯑꯗꯨꯒ ꯌꯦꯡꯕꯤꯕ ꯃꯤꯁꯤꯡ ꯈꯔꯒꯤ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ, ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯁꯥ ꯂꯩꯔꯤ꯫ ꯑꯗꯨꯒ ꯇꯁꯦꯡꯅ ꯑꯩꯅ ꯃꯌꯥꯝꯕꯨ ꯊꯧꯒꯠꯆꯅꯤꯡꯉꯤ ꯃꯗꯨꯗꯤ ꯃꯤ ꯑꯇꯣꯞꯄꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯊꯕꯛ ꯏꯁꯣꯔꯅ ꯇꯧꯕ ꯉꯝꯂꯒꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ ꯍꯥꯏꯅ꯫ ꯇꯥꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯦ ꯐꯖꯩ, ꯄꯥꯡꯒꯜ ꯂꯩ, ꯃꯁꯤꯅ ꯑꯁꯥ ꯄꯤꯕꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯂꯧꯊꯣꯛꯂꯣꯏꯁꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯊꯥꯖꯕꯤꯌꯨ ꯑꯃꯁꯨꯡ ꯍꯥꯏꯕꯤꯌꯨ ꯃꯗꯨꯗꯤ ꯏꯁꯣꯔ, ꯅꯪꯅ ꯃꯤ ꯑꯇꯣꯞꯄꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯉꯝꯃꯗꯤ ꯑꯩꯒꯤꯁꯨ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ꯫ ꯃꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯗꯔꯀꯥꯔ ꯑꯣꯏꯕꯤꯕ ꯌꯥꯎꯔꯗꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤ ꯅꯍꯥꯛꯀꯤꯗꯃꯛꯇꯅꯤ꯫ ꯏꯁꯣꯔꯅ ꯃꯤ ꯑꯇꯣꯞꯄꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯉꯝꯂꯒꯗꯤ ꯏꯁꯣꯔꯅ ꯑꯩꯒꯤꯁꯨ ꯇꯧꯕꯤꯕ ꯉꯝꯒꯅꯤ ꯈꯟꯕꯤꯌꯨ꯫ ꯃꯁꯤ ꯊꯥꯖꯔꯕꯗꯤ ꯅꯍꯥꯛꯅ ꯋꯥꯈꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯗꯕꯜ ꯕ꯭ꯂꯦꯁꯤꯡ ꯑꯣꯏꯅ ꯅꯪ ꯐꯪꯒꯗꯧꯔꯤ꯫ ꯉꯥꯛꯄꯤꯒꯅꯤ ꯅꯦꯟꯁꯤ, ꯑꯩꯒꯤ ꯇꯤꯚꯤ ꯌꯦꯡꯂꯤꯕ ꯃꯔꯨꯞꯁꯤꯡꯒ ꯋꯥꯔꯤ ꯈꯔ ꯁꯥꯔꯨꯔꯦ꯫ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯌꯥꯝ ꯄꯦꯟꯖꯩ꯫ ꯑꯩꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯏꯁꯣꯔꯅ ꯃꯤ ꯀꯌꯥꯕꯨ ꯁꯣꯛꯄ ꯄꯥꯝꯃꯤ ꯑꯗꯨꯒ ꯃꯤ ꯀꯌꯥꯃꯔꯣꯝ ꯅꯨꯄꯥ ꯅꯨꯄꯤ ꯅꯍꯥ ꯑꯣꯏꯔꯤꯕꯁꯤꯡ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯕ ꯄꯥꯝꯃꯤ꯫ ꯍꯣꯏ, ꯅꯨꯄꯤ ꯈꯛꯇ ꯅꯠꯇꯦ, ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ, ꯖꯣꯏꯁ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯑꯁꯤ ꯃꯔꯁꯤ ꯍꯣꯝꯗ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯈꯟꯕꯗ ꯃꯍꯥꯛ ꯑꯁꯤ ꯑꯄꯔ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤꯗ ꯂꯩꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯁꯥ ꯃꯇꯣꯝꯗꯕꯨ ꯌꯥꯝ ꯍꯟꯊꯅ ꯈꯜꯂꯝꯃꯤ꯫ ꯆꯥꯕ ꯊꯛꯄꯗ ꯃꯇꯝ ꯌꯥꯝ ꯅꯥꯏꯔꯝꯗꯦ꯫ ꯃꯆꯤꯟ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯌꯥꯝꯗꯒꯤ ꯃꯥꯅ ꯌꯥꯝꯅ ꯑꯊꯤꯕ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯖꯔꯕꯁꯨ ꯃꯍꯥꯛ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯤ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯃꯁꯥ ꯃꯇꯣꯝꯗꯅ ꯄꯜ ꯑꯃ ꯈꯥꯖꯩ, ꯑꯩꯈꯣꯏꯒ ꯅꯛꯁꯤꯟꯅꯕ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤꯗꯃꯛ ꯏꯁꯣꯔꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯨ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯇꯝꯕꯤꯕ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅ ꯇꯧꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯒꯦꯁ ꯁ꯭ꯄꯤꯀꯔ ꯑꯃ ꯀꯧꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯇꯥꯛꯂꯤꯉꯩꯗ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯆꯪꯂꯛꯑꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯑꯩ ꯅꯍꯥꯛꯀꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ? ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯋꯥꯍꯩ ꯈꯔ ꯁ꯭ꯄꯤꯀꯔꯒꯤ ꯃꯆꯤꯜꯗꯒꯤ ꯊꯣꯛꯂꯛꯄꯗꯨ ꯑꯩꯈꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯑꯩꯒꯤ ꯅꯨꯡꯗ ꯏꯁꯣꯔꯅ ꯍꯥꯏꯌꯨ ꯍꯥꯏꯔꯤ, ꯅꯍꯥꯛꯄꯨ ꯏꯁꯣꯔꯅ ꯀꯥꯎꯊꯣꯛꯄꯤꯕ ꯂꯩꯇꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯃꯍꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯩꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯈꯨꯗ ꯀꯨꯟꯗꯨꯅ ꯂꯩꯕꯥꯛꯊꯛꯇ ꯃꯥꯅ ꯀꯞꯄꯗꯨ ꯑꯩꯅ ꯎꯖꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯣꯛꯄꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯇꯤꯆꯤꯡ ꯁꯦꯛꯁꯟ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯍꯥꯟꯅ ꯆꯠꯂꯝꯕ ꯃꯑꯣꯡ ꯃꯇꯧꯒ ꯃꯥꯟꯅꯗꯅ ꯆꯠꯂꯦ꯫ ꯃꯍꯥꯛ ꯏꯁꯣꯔꯒꯤ ꯂꯝꯗ ꯍꯣꯡꯂꯛꯄ ꯅꯨꯄꯤ ꯑꯃꯗꯨ ꯑꯣꯏꯔꯦ꯫ ꯃꯇꯝ ꯂꯩꯕ ꯀꯤꯕꯤꯛꯇ ꯃꯍꯥꯛ ꯑꯁꯤ ꯂꯣꯡ ꯁ꯭ꯂꯤꯞꯀꯨꯝꯕ ꯐꯨꯔꯤꯠ ꯉꯥꯛꯇ ꯂꯤꯠꯇꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯍꯩ ꯈꯔꯁꯤ ꯎꯠꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯋꯥꯍꯩ ꯑꯁꯤ ꯊꯥꯕ ꯑꯩꯅ ꯊꯦꯡꯅꯔꯝꯈꯤ꯫
ꯋꯥꯍꯩ ꯑꯗꯨ forgotten ꯍꯥꯏꯅ ꯊꯥꯔꯝꯃꯤ ꯑꯗꯨꯕꯨ ꯗꯥꯛꯐꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯛꯅ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡꯗ ꯊꯥꯔꯝꯕꯗꯨ ꯑꯩꯅ ꯊꯦꯡꯅꯩ ꯑꯉꯛꯄ ꯄꯣꯛꯏ ꯑꯗꯨ ꯎꯕꯗ ꯖꯣꯏꯁ ꯑꯗꯨꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯉꯁꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯏꯁꯣꯔꯅ ꯑꯩꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯨ ꯑꯩꯅ ꯇꯁꯦꯡꯅꯃꯛ ꯈꯪꯉꯝꯃꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯍꯥꯛ ꯏꯁꯣꯔꯗ ꯆꯦꯠꯁꯤꯟꯖꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯃꯔꯁꯤ ꯍꯣꯝꯗꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯄꯤꯛ ꯊꯟꯗꯨꯅ ꯒ꯭ꯔꯦꯖꯨꯑꯦꯠꯁꯨ ꯂꯣꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯔꯤ ꯉꯁꯤꯗꯤ ꯃꯍꯥꯛ ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯦ ꯋꯥꯁꯤꯡꯇꯟ ꯁ꯭ꯇꯦꯠꯇꯒꯤ ꯃꯍꯥꯛꯀꯤ ꯗꯤꯒ꯭ꯔꯤ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯃꯍꯥꯛꯅ ꯃꯐꯝ ꯀꯌꯥꯗ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯇꯦꯁꯇꯤꯃꯅꯤꯁꯤꯡ ꯃꯤ ꯀꯌꯥꯒꯤ ꯃꯐꯝꯗ ꯁꯤꯌꯔ ꯇꯧꯔꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯏꯁꯣꯔꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯁꯣꯛꯄ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯔꯤꯕ ꯗꯥꯛꯐꯝꯁꯤꯡ ꯑꯁꯤꯁꯨ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅꯁꯨ ꯊꯥꯖꯔꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡ ꯑꯗꯨꯕꯨ ꯎꯠꯇꯨꯅ ꯑꯩꯉꯣꯟꯗ ꯌꯦꯡꯍꯜꯂꯝꯃꯤ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛꯀꯤ ꯗꯥꯛꯐꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯥꯡꯂꯝꯃꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯏꯁꯣꯔꯕꯨ ꯀꯔꯤꯁꯨ ꯉꯥꯛꯍꯟꯗꯦ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯏꯁꯣꯔꯅ ꯃꯗꯨ ꯁꯣꯜꯚ ꯇꯧꯅꯕꯒꯤ ꯂꯝꯕꯤ ꯊꯝꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯏꯁꯣꯔ ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯍꯥꯏꯕꯁꯤꯅꯤ ꯅꯪꯁꯦ ꯏꯁꯣꯔꯅ ꯀꯥꯎꯊꯣꯛꯄꯤꯗꯦ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯊꯥꯖꯍꯟꯅꯤꯡꯉꯤ ꯅꯪ ꯀꯅꯥ ꯀꯅꯥ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯃꯥꯂꯦꯝ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯇꯧꯁꯅꯨ ꯅꯪ ꯏꯁꯣꯔꯅ ꯀꯥꯎꯊꯣꯛꯄꯤꯗꯦ ꯍꯣꯏ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯨꯏꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯄ꯭ꯔꯥꯊꯅꯥꯒꯤ ꯄꯥꯎꯈꯨꯝ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯁꯣꯔꯅ ꯅꯍꯥꯛꯀꯤ ꯍꯥꯏꯖꯕ ꯑꯗꯨ ꯇꯥꯕꯤꯗ꯭ꯔꯦ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯁꯣꯔꯅ ꯅꯍꯥꯛꯀꯤ ꯄ꯭ꯔꯥꯊꯅꯥ ꯇꯥꯏ ꯑꯗꯨꯒ ꯅꯪꯕꯨ ꯑꯋꯥꯕꯗꯒꯤ ꯊꯥꯗꯣꯛꯄꯤꯅꯕ ꯏꯁꯣꯔꯒꯤ ꯄ꯭ꯂꯥꯟ ꯂꯩ ꯑꯩꯈꯣꯏ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯁꯤ ꯑꯗꯨꯒ ꯕ꯭ꯔꯦꯛ ꯍꯜꯂꯛꯄꯗ ꯏꯁꯣꯔꯅ ꯃꯤꯒꯤ ꯄꯨꯟꯁꯤꯗ ꯔꯦꯁꯇꯣꯔ ꯇꯧꯕꯤꯕꯒꯤ ꯇꯦꯁꯇꯤꯃꯅꯤ ꯈꯔ ꯅꯦꯟꯁꯤꯗꯒꯤ ꯇꯥꯁꯤ ꯅꯃꯛ ꯅꯦꯟꯁꯤ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯋꯥꯍꯩꯅ ꯃꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯔꯦꯁꯇꯣꯔ ꯇꯧꯕꯁꯤꯌꯥꯝꯅ ꯑꯉꯛꯄꯅꯤ ꯆꯍꯤ 19-19 ꯁꯨꯔꯝꯕꯅꯤ ꯑꯩꯈꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯦꯟꯠ ꯂꯨꯏꯁꯇ ꯋꯤꯃꯦꯟ ꯀꯟꯚꯦꯟꯁꯟ ꯇꯧꯕꯁꯤ ꯃꯁꯤ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛꯇ ꯇꯧꯕ ꯀꯟꯚꯦꯟꯁꯟ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯔꯛꯇ ꯅꯨꯄꯥ ꯈꯔꯗꯤ ꯅꯨꯄꯤꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯇꯥꯏ ꯑꯗꯨꯒ ꯅꯍꯥꯛꯁꯨ ꯆꯍꯤ 20 ꯁꯨꯔꯝꯃꯅꯤ ꯀꯟꯚꯦꯟꯁꯟ ꯑꯁꯤ ꯌꯥꯎꯕ ꯅꯦꯟꯁꯤ ꯅꯍꯥꯛꯄꯨ ꯁ꯭ꯄꯤꯀꯔ ꯑꯣꯏꯅ ꯏꯟꯚꯥꯏꯠ ꯇꯧꯕꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯕꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯈꯟꯕꯗ ꯅꯪꯒ ꯆꯞ ꯆꯥꯅꯕ ꯁꯕꯖꯦꯛ ꯉꯥꯏꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯟꯗꯛꯀꯤ ꯆꯍꯤꯗꯤ ꯑꯩꯈꯣꯏ ꯀꯣꯟꯐꯔꯦꯟꯁ ꯑꯁꯤ ꯔꯦꯁꯇꯣꯔꯦꯁꯟꯒꯤ ꯃꯇꯥꯡ ꯈꯛꯇꯗ ꯇꯧꯒꯅꯤ ꯑꯗꯨꯒ ꯏꯁꯣꯔꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯟꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯗꯨꯒ ꯏꯁꯣꯔꯅ ꯃꯤ ꯑꯃꯒꯤ ꯍꯦꯛꯇ ꯀꯔꯤꯒꯨꯝꯕ ꯇꯧꯕ ꯉꯝꯂꯒꯗꯤ ꯏꯁꯣꯔꯅ ꯑꯩꯒꯤꯗꯃꯛꯇꯁꯨ ꯇꯧꯕ ꯉꯝꯒꯅꯤ ꯑꯗꯨꯅ ꯋꯤꯃꯦꯟ ꯀꯟꯚꯦꯟꯁꯟꯗ ꯅꯪꯅ ꯊꯦꯡꯅꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯑꯩꯈꯣꯏꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯅꯦꯟꯁꯤ ꯑꯩꯅ ꯈꯟꯕꯗ ꯃꯗꯨꯗ ꯅꯨꯄꯤ ꯀꯌా ꯑꯃ ꯅꯪꯅ ꯊꯦꯡꯅꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯑꯉꯛꯄꯅꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯇꯧꯕꯁꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯇꯧꯒꯗꯕꯗꯨ ꯀꯦꯂꯦꯟꯗꯔꯗ ꯃꯥꯔꯛ ꯇꯧꯔꯒ ꯊꯝꯃꯝꯃꯤ ꯑꯩꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯃꯗꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯄꯥꯈꯠꯄ ꯄꯣꯛꯑꯝꯃꯤ ꯃꯥꯔꯛ ꯇꯧꯔꯤꯕ ꯗꯦꯠꯇꯨꯒꯤ ꯅꯥꯀꯟꯗ ꯊꯕꯛ ꯑꯇꯣꯞꯄ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯃꯈꯣꯏꯅ ꯆꯠꯅꯤꯡꯕ ꯆꯠꯂꯕꯁꯨ ꯃꯐꯝ ꯃꯣꯏꯅ ꯃꯥꯔꯛ ꯇꯧꯔꯤꯕꯗꯨꯗ ꯃꯈꯣꯏꯅ ꯀꯔꯤꯅꯁꯨ ꯊꯤꯡꯕ ꯇꯧꯗꯅ ꯂꯥꯛꯅꯅꯕ ꯑꯃꯗꯤ ꯌꯧꯔꯛꯅꯅꯕ ꯍꯣꯠꯅꯍꯜꯂꯝꯃꯤ ꯃꯔꯝꯗꯤ ꯃꯔꯛꯇ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯂꯤꯗꯔꯁꯤꯡꯅ ꯃꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯇꯠꯇꯅ ꯊꯦꯡꯅꯩ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯇꯥꯛꯄꯤꯕ ꯅꯠꯇ꯭ꯔꯒ ꯐꯣꯡꯗꯣꯛꯄꯤꯕ ꯀꯌꯥꯁꯨ ꯂꯩ ꯁꯦꯟꯠ ꯂꯨꯏꯁ ꯀꯣꯟꯐꯔꯦꯟꯁꯇ ꯌꯥꯎꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯃꯇꯥꯡꯗ ꯈꯖꯤꯛꯇꯪ ꯍꯥꯏꯖꯒꯦ ꯃꯍꯥꯛ ꯑꯁꯤ ꯆꯍꯤ 10 ꯂꯣꯝ ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯦꯖꯔ ꯗ꯭ꯔꯒ ꯑꯦꯗꯤꯛꯁꯟ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯁꯥꯅ ꯑꯇꯣꯞꯄ ꯇ꯭ꯔꯤꯠꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥꯗ ꯆꯠꯂꯨꯔꯦ ꯃꯍꯥꯛꯅ ꯌꯥꯎꯔꯨꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯄꯨ ꯑꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯃꯨꯛꯄꯨ ꯑꯣꯏꯈ꯭ꯔꯕꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯃꯤ ꯑꯗꯨꯅ ꯇꯣꯛꯄ ꯉꯝꯗꯦ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯀꯟꯕ ꯉꯝꯗꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯡ ꯃꯉꯣꯟꯗ ꯍꯥꯏꯕꯤꯔꯝꯃꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯍꯥꯏꯕꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯆꯣꯏꯁ ꯄꯤꯕꯤ ꯃꯗꯨꯗꯤ ꯅꯁꯥꯅ ꯈꯜꯂꯤꯕ ꯑꯣꯏꯅ ꯆꯨꯁ ꯇꯧꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯂꯦꯞꯀꯦꯔꯥ ꯍꯥꯏꯕꯁꯦ ꯃꯔꯝꯗꯤ ꯑꯗꯨꯒꯤꯗꯃꯛ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯈ꯭ꯔꯤꯁꯇꯗ ꯂꯩꯔꯕꯗꯤ ꯃꯍꯥꯛ ꯑꯅꯧꯕ ꯈꯨꯁꯦꯝꯅꯤ ꯑꯔꯤꯕ ꯄꯣꯠ ꯄꯨꯝꯅꯃꯛ ꯂꯥꯟꯊꯣꯛꯈ꯭ꯔꯦ ꯌꯦꯡꯉꯨ ꯄꯣꯠ ꯃꯈꯩ ꯏꯅꯧ ꯅꯧꯔꯛꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤꯁꯨ ꯍꯥꯏꯕꯤꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯁꯤꯅ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯄꯥꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯇꯨꯡ ꯍꯟꯅ ꯑꯩꯈꯣꯏꯗ ꯌꯦꯡꯍꯟꯕ ꯄꯥꯝꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯟꯁꯤꯗ ꯌꯦꯠꯄꯗꯨ ꯃꯍꯥꯛꯅ ꯄꯥꯝꯂꯝꯗꯦ ꯀꯣꯟꯐꯔꯦꯟꯁꯇꯨꯒꯤ ꯊꯤꯝ ꯑꯗꯨ ꯑꯩ ꯅꯤꯡꯁꯤꯡꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯤ ꯃꯁꯤꯗ ꯄꯥꯡꯒꯜ ꯂꯩ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯂꯦꯝꯅ ꯈꯛ ꯃꯥꯡꯗꯦ ꯅꯍꯥꯛꯅ ꯄ꯭ꯔꯤꯆꯤꯡ ꯇꯧꯔꯤꯉꯩꯗꯨꯗ ꯃꯍꯥꯛꯅ ꯔꯤꯚꯤꯂꯦꯁꯟ ꯐꯪꯖꯔꯝꯃꯤ ꯃꯍꯥꯛ ꯑꯁꯤꯅ ꯑꯅꯧꯕ ꯑꯁꯦꯡꯕ ꯑꯃꯒꯨꯝꯅ ꯎꯖꯔꯝꯃꯤ ꯁꯦꯟꯠ ꯂꯨꯏꯁꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯍꯟꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯈꯥꯏꯅꯔꯒ ꯂꯩꯔꯝꯃꯤꯅꯤ ꯃꯍꯥꯛ ꯑꯁꯤ ꯃꯥꯒꯤ ꯃꯆꯥ 2ꯁꯨ ꯂꯩ ꯑꯗꯨꯕꯨ
mahakna drug addict oiba maramna machaga laiminaba fangamde adudagi mahakna ishorgi wahai sing asi confess toba hauzarak-lami ba khudimak aina amuk hanna ishorgi pangalna hanjilgani aina aigi icha singa amuk laiminaba fangani ai anauba khushem ama oire ai ishorgi damakta thabak tawni sumana mana confess toba hauzarame ma local church amada hauzik kari aduga ishorgi seba tawri matam kharagi matungda mahaki ex husband duna mahaka punna macha singi damakta laiminaba pame adudagi makhoi ani nauna lohongduna hujikti ishorgi seba tawduna lairi hujik makhoigi imung ase ishorbu thajaba imung amani haibase akoina khangle women conference to the yauba maramna mahaki punsida ahongba singasi lakpa ngamlibani aduna aina thajai mi kya amasung asigumba meeting asida yauduna punsida thengnariba awa ana kya dagi ningkha tamnabagi damakta asigumba program asida yaunanabagi damakta aina mayambu pukning thagutchaningi aina khambada marakta akhogi punsida aina tawramliba thabak aina nungtimagi tawramliba thabak sing adudagi khara nathairaga akhoi ishoga loinanaba matam thamba aduga ishobu kina chatpa marup singa loinanaba matam kaithokpa se amna darkar lei aduga nangi marup singa conference da lakminabasu yai ayama matamda mi anambana haiba conferencing asida marup yamna semi aina haijeningbadi ishogi wahagi mapalna mi kayagi punsida angakpa thabak kaya ma thui akoina ngasi wari sanari ngaida aina khanba si hoi mi ayambana aigi wari khangamani adubu mi kharadi khangamdabasu yai samna hairabada aigi ipana engonda aranba saja chakhibadu aina ningsingi adubu aina chahi 13-15 surakpadagidi mana engonda kahemba sajat ado chatki hoi hairiba wari si tabada yamna nungaitaba ama oirangani ai matam koina asumna adum haiduna lerami aisha lana sizinabire adubu nomadi ai thawai shengmana agi thamoida hapirapagumna fauki madu asumna hairaki nangna hoji oiriba fivamdo adu oina haida u haidana lana sizinnabiba haiba wahai ase aigi mafamda adum yazaraba amagumna lerami aduga masi mi singi punsida thokpada karishu ka hendaba amagumna oirakle aigi punsida ayama matamda aishe atopa top mishak amagumna oiningi mi kaya amasu asumna khalamgani madudi aise anoba saktam phanglaba aigi hanagi awaba singsi loinamak lokthokhraba aduga inaunoba saktam phanglaba amagumna oiningi adubu achumba amasung nungaiba paudi aigi punsida ai anoba khusem ama kristagi mapana phangkare nahagasi aikhoigi damakta achauba khudamni apostle paul nasu hairi mahak asi christian singbu hatpada chenaba nupa amani mana kristaga thengnadrigai mamangda mahak asi pap khwaidigi yamna chenba nupa amani haina mahakna haizari ishorna aibu thangsing namak khandok pibani tungda lakaduri basingna khangnanaba ishorna aibu hongan biba ngamlabadi kanagumba ama hektabu honganba ngamgani joyce nahak asi nupi singi damaktadi achauba khudamni aduga mercy home da lairiba nupi sing asisu mayam gidamakta achauba khudam amani haina haizaningi ishorgi wahaina asumna haibiri aikhoigi prabhu jisu kristagi ishorsu mapasu oiba nungsi haiba mapa amasung themjinbiba pumnamaki ishor ibungo mahakpu thagachari aikhoi ishabu ishorna thejinaduna nahana tawriba thabak singsinani adumaknan nupi sing asina ningkha tamba amadi ishorna yengliba yengdu yengjaba madi uzaba ngamlibani Nancy aidi asumna haininge akoina mi atopabu akoina theinakriba China asidagi kanbiwa fangre faubada akoida fangkriba anaba faba se mapum fadri haina agi mafamda wahi ahum khak lei maduri thamoi shokpa anaba faba aduga mateng pangnabagi damakta tayari da leiba mi khudimak thamoi shokpani adubu kana na madu faningba leirabadi Jishu Kristaga mari leinabagi mapalna faba ngamgani adubu akoi mathangda thangadaba khongthang adu lobatai masidi akhoigi aningbagi matung ina tawgadabani madudi ishorna akhoigi punsida tawkibasing ado mi kyage mafamda asha pina nabagi damakta mangage masak ohengadabani aduga masimakni akhoina ngashi mi myangi mafamda pangthoknabagi damakta hotnajaribisi masi akhoi khakidang natte aduga masi mercy da leba nupi khakishu natte aduga aigi shu natte masigi program ase noi loimakishni
ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯅꯣꯏꯗꯃꯛꯇꯅꯤ ꯊꯃꯣꯏ ꯁꯣꯛꯂꯕ ꯅꯪꯅꯗꯤ ꯃꯁꯛ ꯈꯪꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇꯁꯨꯅꯤ ꯑꯗꯨꯒ ꯅꯪ ꯅꯁꯥꯃꯛ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯁꯃꯁ꯭ꯌꯥ ꯀꯌꯥ ꯂꯩꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯇꯤꯟꯕ ꯃꯐꯝ ꯑꯗꯣ ꯅꯪ ꯁꯣꯏꯗꯃꯛꯀꯤ ꯄꯥꯝꯒꯅꯤ ꯏꯁꯣꯔꯒꯤ ꯂꯣꯏꯅꯕꯤꯕ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯗꯣ ꯅꯪ ꯁꯣꯏꯗꯃꯛꯀꯤ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯨꯒ ꯃꯤ ꯈꯔꯃꯛꯁꯨ ꯑꯗꯨꯃꯛ ꯄꯨꯕꯤꯔꯛꯎ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯏꯁꯣꯔꯅ ꯊꯝꯕꯤꯔꯤꯕ ꯑꯐꯕ ꯄꯨꯟꯁꯤ ꯑꯗꯨ ꯄꯥꯝꯕ ꯃꯤ 15,000 ꯀꯨꯟꯒ ꯂꯣꯏꯅꯅ ꯏꯁꯣꯔ ꯈꯨꯔꯨꯝꯃꯤꯟꯅꯒꯗꯕ ꯍꯥꯏꯕꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯒꯅꯤ ꯅꯦꯟꯁꯤ ꯅꯪꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯣꯟꯐꯔꯦꯟꯁꯇ ꯑꯃꯨꯛ ꯎꯅꯁꯤ ꯖꯣꯏꯁ ꯃꯥꯏꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯉꯣꯟꯗ ꯇꯧꯕꯤꯔꯤꯕ ꯊꯥꯒꯠꯆꯔꯤꯉꯥꯏ ꯍꯥꯏꯐꯝ ꯂꯩꯇꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯐꯤ ꯃꯔꯨꯞ ꯑꯗꯨꯈꯛꯇ ꯅꯠꯇꯅ ꯂꯩꯔꯤꯕꯁꯤꯡꯗ ꯆꯤꯟꯖꯥꯛ ꯅꯠꯇꯅ ꯑꯃꯁꯨꯡ ꯄꯥꯎ ꯑꯃꯁꯨꯡ ꯑꯐꯕ ꯄꯥꯎ ꯇꯝꯕꯤ ꯅꯣꯏꯅ ꯀꯟꯇꯦꯛ ꯇꯧꯕꯤꯕ ꯌꯥꯒꯅꯤ jmmindia.org ꯉꯁꯤ ꯖꯣꯏꯁ ꯃꯥꯏꯌꯔꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯅꯣꯏ ꯌꯥꯎꯕꯤꯕ ꯌꯥꯒꯅꯤ ꯖꯣꯏꯁ ꯃꯥꯏꯌꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯇꯧꯕꯤꯔꯤꯕ ꯊꯥꯒꯠꯆꯔꯤꯉꯥꯏ ꯍꯥꯏꯐꯝ ꯂꯩꯇꯦ